ꯖꯦꯔꯨꯝ ꯊꯣꯡꯕ ꯉꯁꯤꯒꯤ ꯑꯗꯨꯒ ꯀꯩꯅꯣ ꯏꯔꯣꯟꯕ ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯑꯂꯨ ꯁꯤꯒꯅ ꯌꯣꯡꯆꯥꯛ ꯀꯣꯠꯅꯝ ꯂꯩꯔꯦ ꯌꯦꯔꯨꯝ ꯑꯣꯏꯅ ꯆꯥꯊꯔꯛꯑꯒꯦ ꯉꯁꯤꯗꯤ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯃꯊꯦꯜꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯩ ꯗꯤꯐ꯭ꯔꯦꯟ ꯇꯧꯕ ꯉꯝꯖꯗꯦ ꯑꯗꯨꯗꯨꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯄꯅꯤ ꯅꯨꯡꯇꯤꯒꯤ ꯋꯥꯔꯧꯕꯤꯅꯨ ꯍꯜꯂꯣ ꯑꯦꯕ꯭ꯔꯤꯋꯥꯟ ꯉꯁꯤ ꯑꯩꯀꯣꯟ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩꯅ ꯑꯩꯒꯤ ꯀꯩꯅꯣꯗ ꯍꯥꯏꯖꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯃꯌꯥꯝꯗꯣ ꯎꯕꯗ ꯈꯪꯕꯤꯒꯅꯤ ꯑꯩꯁꯦ ꯉꯁꯤ ꯌꯦꯔꯨꯝ ꯑꯣꯏꯅ ꯆꯥꯊꯔꯒꯦ ꯇꯧꯕꯅꯦꯕ ꯏꯔꯣꯟꯕꯒ ꯍꯥꯏꯗꯤ ꯊꯥꯎ ꯊꯨꯝꯗꯣ ꯌꯥꯝ ꯆꯥꯅꯤꯡꯗꯕ ꯑꯩꯅꯀꯣ ꯍꯥꯏꯗꯤ ꯆꯥꯔꯒꯅꯦ ꯋꯥꯏꯑꯦꯕ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯨꯒꯤ ꯆꯥꯔꯛꯇꯕꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯍꯥꯏꯗꯤ ꯑꯩ ꯗꯤꯐ꯭ꯔꯦꯟ ꯄꯨꯔꯛꯄ ꯉꯝꯖꯗꯦꯕ ꯍꯥꯏꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯗꯤꯐ꯭ꯔꯦꯟ ꯃꯌꯥꯝ ꯂꯩꯅꯀꯣ ꯗꯤꯐ꯭ꯔꯦꯟ ꯇꯧꯕꯁꯨ ꯍꯩꯇꯦ ꯑꯗꯨꯗꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯗꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔ ꯈꯣꯠꯂꯒ ꯅꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯍꯩꯇꯦꯕ ꯑꯩ ꯑꯗꯨꯝ ꯁꯤꯝꯄꯜꯁꯤꯅꯤꯀꯣ ꯁꯤꯝꯄꯜ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯝꯕꯩ ꯁꯨꯃꯥꯏꯅ ꯁꯤꯝꯄꯜꯇꯅꯤ ꯑꯩ ꯌꯥꯝꯅ ꯀꯃꯥꯏ ꯍꯥꯏꯅꯤ ꯈꯪꯗꯦ ꯄꯨꯊꯣꯛꯄꯗꯣ ꯍꯩꯇꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯁꯥꯕꯅꯤꯅ ꯁꯥꯏ ꯍꯥꯏꯁꯤꯅꯤꯉꯣ ꯏꯟꯖꯥꯡꯁꯤ ꯂꯣꯏ ꯍꯩꯖꯤꯜꯂꯁꯤꯔ ꯍꯩꯖꯤꯜꯂꯒꯦꯀꯣ ꯑꯗꯨꯅ ꯐꯔꯅꯤ ꯐꯥꯗꯔꯅ ꯏꯔꯣꯟꯕꯅꯤ ꯍꯥꯎꯗꯣꯏꯅꯤ ꯎꯔꯤꯁꯨ ꯌꯥꯎꯋꯦ ꯍꯥꯎꯗꯤ ꯂꯩꯇ꯭ꯔꯦ ꯁꯤꯅ ꯑꯐꯨꯠꯄ ꯁꯤꯅ ꯑꯈꯣꯠꯄ ꯐꯨꯠꯇꯕ
ꯃꯃꯥꯡꯗꯅ ꯒꯥꯔꯤꯒꯤ ꯃꯅꯤꯡꯗꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯒꯤ ꯃꯄꯨ ꯁꯤꯕꯒꯤ ꯁꯣꯔꯥꯠ ꯑꯃ ꯂꯩꯌꯦꯕꯀꯣ, ꯑꯗꯨꯗꯨꯅ ꯂꯥꯡꯉꯤ꯫ ꯃꯃꯥꯡꯗꯅ ꯒꯥꯔꯤ ꯂꯩꯕꯥꯛ ꯊꯥꯗꯔꯤꯕ ꯃꯤꯒꯤꯀꯣ, ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯃꯥꯡꯗꯅꯦꯕ, ꯏꯪꯈꯣꯜꯒꯤ ꯃꯃꯥꯡꯗ ꯋꯥꯎꯕꯅꯤ ꯏꯟꯖꯥꯡ ꯉꯥ ꯊꯣꯡꯕ ꯀꯩ ꯍꯦꯜꯂꯤꯅꯣ?
ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯁꯨ 3K ꯍꯦꯜꯂꯝꯃꯦꯕꯀꯣ ꯑꯩꯅ 3K ꯌꯧꯔꯒ 2Kꯗ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯗꯣ ꯉꯝꯍꯧꯗ꯭ꯔꯦ 3K ꯌꯧꯔꯒ ꯁꯦꯂꯦꯕ꯭ꯔꯦꯠ ꯑꯃ ꯇꯧꯒꯦ ꯈꯟꯕꯅꯤ ꯑꯇꯩꯁꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯅꯗꯅ ꯀꯅꯥ ꯇꯧꯅꯅꯤ ꯅꯠꯇ꯭ꯔꯅꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝꯁꯦ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ